Chandel district tasu yamlaba miyamna rally asida saruk yakhi hiram sigi matangda mafamduda leiriba ekoigi reporter Sana Hemam amadi ekoigi news editor da latest update news lobisi Thagasari Nias Simari na ko United Naga Council na ko kiba adumba santi rally ngasi mapungpana pangthu kana tuan district headquarter Chandel Tamenglong Senapati aduga ko Tamenglong da pangthu kre marui na ko Chandel district ta ko Pauming side gi leiri aduga ko Pauming Sana Hemam amadi ko langamba leiri Sana marui na ngasi ko Chandel district ta United Naga Council gi me makada sethakiba santi rally du motokram na pangthu ki karmaina pangthu ki pangdo do thokiba lebra kai nem thamiro United Naga Council na sinduna ngasi pangthokiba naga taba mafam singa katliba rally si ay nahdik laijari mafam ati Chandel district ni masigi tongan ba naga gi purup sing thoklaptuna ngasi mayam silabada lak amarom mayagi oirangani miyam sing punna thoklaptuna ate ko gi Maha Union Government Higher Secondary School da fo haiba Chandel sidagina Chandel DC ko ba mogi iba khomchata do katki sa do bu thoidonga pamdaba thodok thokpati lekhide aduga security gi akanda section thoranga loina ngakuna chatli aduga karigumba ana ayak yaurapa thoklaba so aidana ko gi ambulance su maning mamang khara dum ready tawduna thamisa Maruna koi release ki ududa kari demand sing pleka sinda kari iba makoina pamba pambasi karino maduga makhata uda kari hogi DC singda koi memorandum submit to ba kai legi maruna pleka sing aduga makoina phongdoro ba kari le makoina phongdoro padadi akogi United Naga Council amadi Chandel Naga People's Organization na silaga mogi memorandum ani khat akogi DC office ka kuthang da pisa aduga moina ballibadi akogi hanana leiriba Naga Indo Naga gi loishandana leiriba thabakse dide issues de loishandiu athuba matamda government singa solution purakti ga dabani adaga akogi leiriba Indian gi leaders mayam sina loishandana thamniba mayam se adi loishandiu aduga maruina moina pallibadi separate administration tiba matamda akogi Naga gi lamse machet amabo sokpa yaro hadisi memorandum da pallisa maruina kai play ka sin ki Chandel sakibasi mioi to ba Naga gi purup sing leiriba ana lagi aduga to paleiro mayam su yauri play ka sin kari I aduga hajipudi tambigre aduga makoina phongdorpa Naga gi maruina United Naga Council gi leaders in phongdorpa da kari wafum phongdo kibale Naga gi leader president Chandel Naga People Organization gi president amana phongdo pirakpada gi lam machet separate administration kai gumba moi gi su tonganda tanjarapa dimana mani aduga Naga sing gi su tongana tanjarapa dimana mani adu ngasi gi dimana se moi na chatli bareli se akoi Naga ga tongakhiba India lenga ka khuje tinakhiba framework agreement adu akoi gi lotion dinaba namthalaga thambidaba athuba matamda issue se pukhati duna khana diraga ni na chaga piroi habadu chapchabo moida wafam matangdo aduma khongdo piramo aduga akoi lam separate administration tiba matamda mogi lam machet ama pau so piroi Naga gi lam machet ama bo piroi haba wafam su palli aduga moina thaiba play card sile ta koi kai gumba solution late rabati peace pura pasunga moi aduna athuba matamda solution je puratna ba lenga na sindiu adaga koi we demand immediate political solution thaba play card sing susin na ki amadi koi Naga su peace pa me haiba kholau sing sunga lena na tatmina kita Okay hosik rally si almost loirabra kamain tawre pung kya dagi chat ko hobi aduga pung kya da lotion ki aduga miyam gi warep tungan ba hoi memorandum ti buduna adu bo ibra na takana koi miyam gi ba warep lo bo lebra kari leisana masigi tatkiba rally adu pung trama thoi 11:30 swaidagi hauraga chatkibani lambudi yam sangbadi oide aduga mogi atopa warep amata lawde memorandum ani da mogi apunbagi warep oirena warep da dum loshalaga memorandum to kisilaga dum mogi khongchara du loisinge aduga ikoi dana dum loshangre inna tapna mogi piseli adu dum pangthok pigesa Okay, thank you so much Sana Hemam maruina koi Chandel da sayudagi hariba United Naga Council na koriba dumba peace rally sigi coverage tongna ba langamba madi Sana lebni Sana nang sai bari suna thambi gi buduni makha tawa pau adum koi Sana daka lebdi koi adum de lojer ke thagachri so much thank you so much makha tawa pau side koi nias de ki bolobisi